Hello, I give Boboy na may rakpam. Nahanam pumas di sorgi wapau tana bagidamag lakpiba asigidamag kathagatari. Agi prathnadi, nahag na takdi ba wapau asigi mapal na, isor buhina nungsiba, amasung mahaki mi aduga mahaki singlup buhina nungsiba sini. To ehag na nahaki na pamda nolukchoning badudi, nahag na takdi ba wapau asina. Nahag na nahaki singlup ta pipam thokpa nahaki commitment, amasung nahaki singlup ki luching basingi makapon pam thokpa adugi mahuti silhandigano. Adu ba wapau asigi mapal na. Nahaki singlup buhina nungsiba, nahaki singlup luching basing buhina nungsiba, aduga kwai maru oina, isori matik mangaligdamag hingba punsi da chakot ba adu, ehaki prathanani. Ibungodagi wapau taminasi. Eikhoina tumatong Bible Singh adu Mark panaptarin pada kuntramat hadagina kuntratare da hangdokpi. Mark chapter 7 verses 31 to 37. Now, har pamda da kuthambiraga Isaiah pada kuntraga manga pada mari dagina tare da hangdokpi. Isaiah chapter 35 verse 4 to 7. Sorry why na matosum na. Kigan mathamoy leibasing da hayu akan boyu kigano yengu nakoigi isorna laman kumna balakani isorna laman singna balakani mahak na laktuna makoibu or nakoibu kan bigani adudagi mitang masing na mit panghan gani na pangbasingi na thingbiroi adudagi khongtek pasing na sajigum na chongani lon thokta singi leina isai sakani maramdi lamhang da ising thoklakani Laikang lada ising kong sing chen gani. Akang laymay adu pukri orakani. Kaugang balam adu isingi put sing orakani. Lamhui singi laypamda amamamgi kunpamda. Napi sing na sing ut pambi sing amasung chimthang pambi singa hogani. Now Mark panaptare patrung kuntramat hedagina kuntragatare. Mahang namung hana tur amasung Sidon gilam thadoklaga Decapoli gilam pauduna Galil gi pata laklami aduga mising na manapang ba wa ngangthokpa wa ba mi ama mahagi manakta puraklaga makhoina mi adugi mathakta mahagi kuthambina ba Mangonda haijarami mahang mi adubu miyam dagi tongalna puthoklaga mahagi khudom bina mahagi manakongda thingjan birami aduga mahangna tin sitlaga Mahaki maray sokpiram. Mahak na sargada yan katlami. Aduga tamoy sok na sor sang na honduna nipa adu da harame ifatha. Madu yartadi hangdoku. Kudagadu magdada mahaki mana hangdoklami. Mahaki maray na pazin ba adu thadoklami. Aduga mahak mayek seng na wangang mangamlami. Mahak na madu mi kana amata da haidok tanna ba Makhoida yathang pirami. Adu mahana yathang piriba makai makhoini hena dum haidoklami. Adu makhoina ngam khaile ta ngakladuna harage. Mahakna thabak pumnamak phana taubire. Mahakna napang basingbu taba phanghanbire. Amasung maron thokta basingbu wa nganghanbire. Jisugi Wahei ni prathna tausi Jisugi matengnis. Eikhoigi pa amasung isor eikhoida nahaki wahai asigi mapala wangang bi eikhoida Kristo bi nahaki aning bad nahaki apam bagi matungin khangza na bagi damang eikhoig mateng pangbi nahaki wahai sibu Taroi do badagi eikhoibu kanbe. Eikhoigi mit ghari da natana. Nahaki wahai Bible da thambi. Eikhoigi wakhal mapan da natana. Nahaki wahai na hairi badu karino haibadu munna tana na bagida magda mateng pangbe. Mama oi bising na sunahaki wa pawse taba phangzana na bagida magda nahak na
angangsing asigi thamoi phathabiyu. Nahaki wahai na khoi bu semgatpiyu. Singba sibu semgatpiyu. Akhoi amamamu semgatpiyu. Aihakpu semgatpiyu. Krista gi saktam don thokpiyu. Jisu Krista gi mneni ziribani. Amen. Nungshira sila nausing. Nahak isorgi konzelbu. Mahaki wahai Bible gi mapalna tariba mi adu oibra. Are you listening to God's voice through God's word, the Bible? Aduga chilanaw isorna nahaki punsida taubiba achoba thabaksing adugi matangda atopasingda tanja phangba khudingi haidopra. Hairibase isor khangdaba misingda afaba wapau sonokpadagi hauraga thajabasingi maragda nahaki punsida isorna tobikraba afaba thabaksing amasung isorgi matangna sanaba warising aduda. Mahakna nahaki tobikraba thabaksing adugi matangda atopasingda tanja phangba matam khudingmaki or tanja phangba khudingi haidopra. Do you talk about His great work in your life with others as often as you can? That could range from sharing the gospel with non-believers to talking about God and what He has done in your life with fellow brethren. Do you talk about God? Isorgi matang, isorgi maramda naha wa haidopra. Isorgi konjel bumaki wahai mapana taba amasung isorna tobirab achob amagba thabaksing adubu haidokpa ase thajaba eikhoigi punsi asida ugodoba mani oipham thokpa mani. To listen God's voice through the Bible and to talk about God should define our Christian life. Aduga hairiba adugi matangda ngasigi numida akhona paminakraba jaga mark pandup taret ki pada kuntra mathoidagina kuntra taret phawasana yamna ningthijaba maongda ekhoi utle. Karigidamta hairiba punsidu thajaba ekhoi punsidu oipham thokuna haina haibada. Ngasigi mafam asida eikhoina paminakraba adugumna Jisu Kristana mana pangba amasung wa phajana ngangthokpa ngamdaba or wa ngangthokpada wa ba mi amabu phahanbagi mapalnane phahanbagi matangdane adu Jisu Kristana harba nupa asibu phahaliba maphahanase nungsibada amasung matik kalonenane aduna ngasi wapa asigi mapalna ai hakna aikhoi khudingmakidamakta Akoi khudimaki punsida oihanning amasung akoi khudimaki damakta aihakna thamba tenda madudi haiba isori waisigi mapalna Jisu Krista punu yengminaba adugi mapalna Mangondagi tamjaba mahaki minungsi mahaki thabak aduga tamjaba khatana Mangonda thajaba aduga Mangonda thajabagi mapalna mahaku taba aduga mahaki damakta misingda haidokpa si ahaki tendamne. So my aim today from this text is for all of us to look at Jesus for who He is and to learn from Him, His compassion, His compassionate heart, and to trust Him, and in trusting Him, we hear Him and talk about Him to others. That's my aim. Aduna ngasi ginumida kona paminakraba jaga sidi ekona khangmina biyaba acho warol dudi. Here's the main idea machangweba warol adu desi dele Thajabasa Jisuna thabak pumnamak phana toubi maram asina Thajabada Mangonda lak-u amasung Mangonda pothajou. I think asigi text de aside ekana uba phangis ngasi jaga mark taret ki pada kuntra ma dagina kuntra taret phawbas ekhoina uba phangiba achoba machang oiba warol adu asini is calling us
Thajabasa khoi khudim Christian khoi khudim Thajabasa Jisuna thabak pumnamak phana toubi thabak loinamak thabak pumnamak eikhoina high missing the testimony do the tab mahakna thabak pumnamak phana toubi, right? So Jisuna thabak phana toubi. Now do obetadi. What should we do then? Kaina khoi na tawgudi se marmasina thajabada marni ma thabak khudimak phana tawna maram moraga Mangonda thajabada matik chang thajabada Mangonda lao aduga Mangonda pothajou. Here's one main idea. Christians, Jesus does all things well. So come to him by faith and rest in him. Christians, Jesus does all things well. So come to him by faith and rest in him. Eikhoina mathang nei narakpagi matungina eikoi mamangda mark on the 3 ki pada kuntra phawa nei nakre aduna hojik phawba sida verse 30 ge 7 phawba sida Jisu Christ as hojik phawba Gentile gi mafam da leiri ma gi thawgala se ma mamangi jaga eikhoina papa matam adu Tyre ga Sidon ga da mahag leiri ma adubu ngasi gi jaga asidi ma gi se Decapolis deni mahag hojik leiri Decapolis gi sar aduga ai hana mamangi matam da haikraba dugumna amukhana ningsingbada se ekhoi gi damakta phaba oigani hauzik ekhoina uriba Jisu Christ na Gentile singi lamda tauba thaugal asigi mapalna isam sam hai oiba taragadi mark nipan pada tara phauba se Jisu Christ na Gentile singi lamda tauba thaugal adunina asigi mapalna utliba se Gentile sing ase isorgi mi singi marakta yauba amasung yahonbagi isorgi thabak aduni Amaram the hype oiba targadi, Jisuna toriba toggle mata wasigi mapalna, Jati gi oiba pal adu, loinimak tugairaga, Mahana Sakadariba, Apawapagi mapana, Mahana Sakadari maki, anobunding to lay back adu, Karino haina haibadu, Utpagi, Saktamado, Yamna mixing like Ubapangani. So Jesus is still in the Gentile region. He was in Tyre and Sidon, but now he's in Decapolis. And one picture is very clear from his life of ministry in the Gentile region. And that is this. One, the inclusion of Gentile among God's people, no second-class citizenship, and breaking the ethnic barrier. That's very evident. Aduna, Jisu Christ aduna Decapolis the la Decapolis the la matam the yan hamadi. Verse 31 magna 32 power boduda. I couldn't ubapanga do se. Mi sing aduna Mangonda karigumakara haizaba I couldn't ubapangani. Verse 31 and 32, the conjure or plea of by the crowd. Miduna. Missing the Mangonda Haizabam. Now, verse 31, the young matam the high but Decapolis, Sahartarane. Now, when Ningsingbra, Asigi Zagase, Mark on the Taret ki Kuntrama Thosin, a hand on the Decapolis Matanga, high reason. Cry the Ubapunki. Mark on the Mangada. Or Mark on the Mangada Carino Tokrido. And put Mayam Sang Miamabu. Jisu Christ na pahalaga Decapolis man Jisu Christ ki tung in gahan hai matan da Jisu Christ na na nangi missing the chatla kanda isona nangi damal to bira achubo thabok do samdo so haina har man nupa na Decapolis the chatla kanda Jisu Christ na magi damal to bikra thabok khudi mok sing do ko chatnu sando kiba mafam do Decapolis sar tarana punba jaga do adugo hai ba jaga sida lakpa matam da missing na Jisu Christ bu khangi now no doubt, right? Maram Jisu Christ gimning adukimatik chatle Jews ingi mapam do katal natana Galil Capernaum ge akoi badu kating natana mapan dasu karamana khangino maram Jisu Christ na Decapolis lak matam mamang ge Tyre ge Sidon gi mapam do missing aduna lak badu akoi ubudum phangre verse 24 aduda yumadu da changba matam do missing aduna lak laga aduna koina verse 24 uba pangkre bado mahag mi kanama da kangan ingra basu lot bangam lamde Gentile singi mafam dane Jesus was very popular. He was recognized very easily. Adugo hai basida aikona chapter 5 ki verse 20 de uba pangkiba butchang badagi phakiba nupa aduna sandok pa wasing aduna sudu mateng oiram gane Maramdi aikoina mafam adu da mark ibagi matung in the mark sahar sing the chatuna maramdi
mayam masak khangnaba miyam ne karamana yamna akiba aduga kanamtana phajin mangamdaba nupa ama wakhal tadaba nupa ama nazirtagi Jisu ko wamana laakana wakhal tahalaga mising maragda thamlakpa yoling phalang ko matat thadatpa nupa aduna Jisu Christ na ai maragda wikraba thabak je kaino yengo hana sahar tara aduna man sandoise. So people knows Jesus. Aduga verse 32 da eikhoina ubagi matungina haiba Jisu Christ na leiriba mafam adudane kanana mising na mioi kharna Jisu Christ matang tari Jisu Christ matang khangraba likely nupa adudagi chapter 5 ki nupa adudagi tar mi khudimak na adu khonthang ye na tab khudimak na Jisu Christ khangba magi pangal khangba kangbu khara maduna nupa mahak Jisu Christ sing from the propadugi matang ku uba pang aduga haiba nupa isam cham nupa nate mase mana pang manupa ne aduga mahak wa ngang ngamdaba aduga wa ngang thokpada wa ba mi mane amram da haiba oiba targe samas de pun bya da nupa mane gyan ta da ba khang da ba now asigi verse 32 se pa ba matam da mark na record to ba mong asida ano walam na bagi mafam ama hekta da u da ba lonam kak sisne now Greek ki wahai da haiba lona du mogilalo saiba wahai sine karam mano mogilalo se wa ngang thokpa da wa behind haiba sigi wahai se Greek ki wahai da mogilalo ne adu kasi ki mogilalo saiba wahai se ano walem na bada mafam amma tada phangwa asigi jaga sida khaktane adu ariba walem na bada Ari bola na ba Ibrialon de ibane now Ibrialon de the Greek lon de ithokpa Septuagint ko ba larik lai harba Septuagint du dasu ano ari bola na bagi apumba du mapam amma kakringda harba mogilalo sai buhai sisne aduga hariba du ai kun hojik pa khiba jasaya pan kunthra ka manga pada manga du now asi an maru obina maram oira kanda ai adum English adum repeat toge. So here's one unusual word that Mark is using here. And that is the Greek word mogilalos. It's the only word that occurred only in the entire New Testament. Here's the only place that it occurred. And even in the Old Testament, though it was written in Hebrew, there is something called Septuagint. And in that Old Testament, there is only one place in the entire Old Testament where the word mogilalos is used. And that is in Isaiah 35 verse 5. Now, karigidamak Mark na asigi wa sina kadise. Karigidamak karino Mark intention. What is Mark's intention? Amaram dai boy betar kadi Bible gi mafam ani khaktang uba ari bolem na badama adu anu bolem na badama adu harba ari bolem na ba asi the season mo ong du isor ma gi missing da wasak pi ba matam the season ba wahai ne karamba ai koina pakra ba adugumna lon thok ta missing na isai sakani adu gi lon thok ta wahai ne mogilalos right adu oi betar kadi harba asi the Mark ki wakhal on the le se kaino harba oi betar kadi Josiah pandub yang khai kunthra ga manga da isorna Mahaki missing the wasakraba, kaino wasaido, Mahaki missing bu makogi tawagi oba napang ba mitang ba amasung ngang ba ngamdaba adagi kan bigay hana wasaki ba adugi wasak pa adu. Jisu Christana lakpa matamasida. Adugo maruoy na hai ba lon thokta ba nupa amasung manapang manupa si pahan bagi thabak asina hai ba jasai pa kuntra ka mangada haido kraba wahai adu. Jisu Christa da mapung pa ba musung tung ba dun sa Mark ulibas. What Mark is trying to do is, Mark's intention is to show that the promise of God, which is to save His people in Isaiah 35 from their spiritual blindness and deafness and dumbness, is now fulfilled in Jesus Christ, the Messiah. Amaram bahay bo ibetara gadi, Jisu Christana hariba manapang ba, amasung wangang thokpangam daba nupa si pahan bagi mapal na. Mark na missing ito kanganing ba sa kayo na hai boy ba taragadi isor na Jisu Christ da mi oy na lakle hai na hai ba dun isam na hai boy ba taragadi mioy bagi puwari da mioy bagi puwari gi matam masida isor masamak na changlak pa adugi sakhi
This miracle marks the coming of God in the person of Jesus Christ. Simply put, the divine intervention in human history. Aduna asigi wahai asigi mapan utliba se isorgi wasak padu thungle Krista mapung pan Jisu Krista na sirag hinget pa matam do gani. Adu why padu uba pangle ningthau leibak adu lag ningthau adu galone na Mark chapter 1 verse 15. So ningthau leibak adu nakle Papta puning hong na pabwa pa thajou kari gidam magta ningthau adu lag ningthau do kanano Jisu Krista. He's here. The promised Messiah, the promised King has arrived. The King has come. The kingdom is established. The kingdom has thrust. God's kingdom has thrust into the history of human. Miyoy bagi puwar de isorgi ningthau leibag adu changlakle. Leire. Adu ko harba miyo do purak laba matung da missing adugi nizab adu kayo na makoy na haijou adu kayo na Jisu Kristo dagi. Hai mi do Jisu Kristo na kut thambi na bagidam. Mangonda thaujan bina bagidam. Nupa andubu anawa phana na bagidam. Remember mamangi section adu dedi Gentile nupi do maki masa nupi gi bhuchang ba adu tanthok na bagidam magta lakpa matam do Jisu Kristo na maki thajabada chang yang boina ahan matam dam hak yade adu mafam sa da kun uba phang do kari uba phange. Jisu Kristo adu kun tawde. Christ didn't deny it. Jesus didn't deny them. He showed compassion. And here we see the compassion of Jesus in verse 33 to 34. 33 to 34. Pandu tariki pada kuntraga humdo ding kuntraga mari phauba sida Jisu gi minung sida khoi uba phangane. Aigona kamugum ne khoi prabhu ase minung sigi amasung nungsi bagi chanbi bagi prabhu ne. Adugo haiba mahagi chanbi bagi magun adu Jisu Kristna haiba missing aduna Mangonda nupa sigi damakta haijaba anduda paukhumbi ba amasung yabida ba tawduna mahaki minungsi utpas da ku uba pangan. Adu verse 33 to 34 ga se parak pamatam da Jisu Kristna utliba mahaki nungsi ba amasung chanbi ba maongdu aikwen mamangi jaga sing da mark pandu amadegi matang patharak matam da amuk phawbo udriba maongda utpa nungsi ba makhalamane. Aduga mark ta mafam ani khaktang uba phangadis aduga haiba mahaki Kristege eikhoigi prabhugi mahaki minungsigi amasung chanbi bagi thauong adu mahaki minungsi adu yan hambadadi aikona verse 33 gi harakpudu uba phang kedu Jisu Kristna nupa adu mahakna kedu mahakna mi adu mayamna purakpane adu mi adu mahakna miyam dagi tongana puthok mahaki Hambadi, verse 33, hope to the Mahak Nupalu, Mayam de Gitongana Butwe. Now, Karimakon, verse 33, I'm saying 34 Paboy Bataga, the series of thabak, series of act. Thabakara Uba Pangan, Jisu Kristna Hamba, Nupa, Mayamati Putokani, Alugi Matunga, Magi Kuda Nupa, Nakong Tinjangani, Alugi Matunga, Jisu Kristna, Masagitin, the Magi Kutta, Sidlaga, Harbad. Tin chola ma khud aduna nupa dagi marai du da thengani adu Jisu Kristna mathak te yenkhatlaga sor phuina hondharaga ifata haiba wai da mangon harkan na karino se Jisu Kristna tawriba khudimok singse ihan hambade mahana nupa adu bu miyam dagi tongana puthokpagi mapalna utli badu karino haiba oiba tagade harba nupa aduna maki langtaknaba khudimak sing mayamgi marakta mathanda leibagi or mayamgi marakta lakpagi maramna ipai basing amasung tangdul leita da magi thamoi khudimak sing aduda Jisu Kristna magi thamoi bu ingthana na bagi damak miyam sing adudagi man puthorakli badu mayamgi arang badudagi mayamgi so labu khudimak sing adudagi mahaka Kristaga khaktang matam lemina na bagi damak tani. This shows his care in calming the man's heart. Adu katong sunod na Jisu Kristna harba nupa sa mayamday puthorokpagi mapal adugi thauong aduna utliba se Jisu Kristna harba se ay hak na nahaki damakta nangonda minungsi utpa pamle amasung nangonda minungsi utkadoriba se nahaki ason ba amasung anaba du katong nate adubu nahak nasamakta ne. This also shows his concern not only the man's weakness but his whole being. Aduna Jisu Kristna
Horen ipatha haina harakpa matamda magi anabadu de ma harakpa he will be saying to his whole being. Magi masa apumadu. Aduga mahak asigi thong asigi mapana mahak nupa asida mayek singna khanganing badudi Jisu Krista adu mahak lemine mahak lemina gani aduga mahak ki kanana badu mahak na sodana tawgani hana bas. His desire, Jesus' desire is to let the man know that he is with him and he is all for him. Aduga anisuba Jesus Krista ki thong adu verse 33 ki B adu. Kari tahu Jisu Krista na Jisu Krista khudom bedu maki nakong na thingsale aduga mahak na tin sit laga Jisu Krista na mahak masagi makuta tin sit laga mahaki mari habdi nupa adugi mari karamba mari wangang ngang thokpada wa mahaki mari jaga khogang na ba amasung thajali ba mahaki mari gi jaga aduda theng amasung sokpi no hangbe abu hang ne karigi da makno Jisu Krista na wahai na hai ris mafam asida Bible puning sang na pamo oi ba targe as adugi wang so na topum toy man di mahak na mamang ngai da phan gra bukudi mosin tho si oi re ha ga thok ma ne phaba ngak ne lo adu basigi nupa aside di ma wa hana ngang de adu bu nupa adu mahaki hakchang oi ne mag yaw Jisu Krista mahaki khud yawe kaino sida Jisu Krista na tawri se agora bab ta ga do di har bu nupa se mana pang nupa ne Jisu Krista ngang ngam da mata roi Jisu Krista tawri thabuk to kaino ma gyan ta roi aduna Jisu Krista na mafam asida tawri ba ma gi khut na nakong na theng li ba amasung ma ki tin chok la ba khut aduna ma ki marai da theng la ba khui mak sing amar kaino hai boy ba ta ga di into sign language mana pangba nupa aduna Jisu Krista na mahaki da ma ke tawbiri ba achau ba minung sigi thabak adu khanghan na ba amasung gyan ta han ba gi da mak tani mahaki khut aduna mahaki nakong aduda thamba matam da Jisu Krista nupa aduda hai ba se kaino hai na hai boy ba ta ga di ai hak na haki nakong gi apang ba se ai hak na hangdokani aduga mahaki tin chok la ba khut aduna mahaki mari de thamba gi mapan hai se nahaki lei lom le ba masung wa ngang ba ngam jiba nahaki lei khogong ner ba nahaki lei adu ai hak na phan gani ai hak na hangdokani inaw sung mafam sa Jisu Krista to hiram khuding mag singe se mahak masama gan mahaki thamoi maktagi mahaki nungpan on ba makai hai ba mi asibu mahang na phaning bagi amasung mangon chanbi ba utpi bagi thong din mafam sa dai kun ubu phangli je amaram da hai boy ba target asigi nupa se yai phaba nupa mani kari na makta maram di kanbiba mapu aduna mahakpu makhudmak na sokpi the Savior touched him adugo Jisu Krista sokli ba mafam adusu mahaki kuna sokpi ni ba mafam adusu nupa aduna phaba mathau taba jaga adudani adugo Jisu Krista sokpi ni ba maong adusu minung sigalo na chandi bada niyom chum sokpi bani I'm like stay with me for a moment. Jesus touched him. Asigi nupa ase magi mapunsi chupa aduda taibang pan bagi ningthau amasung aibu paptai kanmina bagi tamaga lakpa masaya aduna aibu na pangba aibu matik chada ba aibu ason ba aibu sokpi asigi wakal asida mahaki punsi chupa ama adugi yai phabagi wakal aduda punsi ama kona gani the Savior touched him where his weakness was at the right place and in the right way compassionately adugo sokpi ra matungda Jisu Krista na verse 34 gi edu do kari dawe horokpa matang aduda mahang na sargada yengkhatlame kaino se ekunum amu uba phangli bas kaino se Krista na utli bas nupa sida Jisu Krista Muhammad sida utli bas mahak na tori ba ang pothaba khudimag sing se mahaki pangal na natna maki mapa isorgi makhala maki mapa isor ngazaba musung pangal gi mapal tori ba ni haina haibudo man utpani amram hai boy bata ga Jisu Krista na tori ba thaba ga se
Thagade iba nupa duna thagade masing chamaga kunma thoigi pada amada aihaki mitna mathaglom de yengkhache maramdi madudagi aihaki mateng lae adugi wahai dune I look up in the heavens from where my help comes from the Lord the creator of heavens and the earth mafam asida ekwen uba pangbase Jisu Krishna maki mapa isor da ngajabagi punsi adune Amaram the hype over target, Jisu Christana, hype nupas as coming with palm, say, I hack no prathna, or say, I haki ipada, nahaki the mountain hypo, asini. Here we see Christ praying to his Father for this very man. For this very man. Aduga. Mahana Sargada Yankala Matunda, verse 34 gi Mayai Chan Bajagadu Kay Mahana. Mahanga thamoy sokna sor sangna hole. Ada bijila na sing Jisu Krishna sor phuinam sung sangna hon matam khudimak sing da adu anu walan bajaga sing yeng matam da har bajaga sing adu mahangna mahaki mangle ba mi adugi awamba aduda saruk yambagi khudamne. Amaram the hype over target, Jisu Krishna nupandugi mang the mahaki could aduna mangona sokpiraga mang nam sargal lom the yang cut the matunga mang harb nupa adugi mang the sor puino hon basi udli basina tangli badudi Christian harb nupa adugi awaba amasung anaba karimaki mana pangmana amasung wangang bangam the baduna mahana tengreba awa anang kudimaksing amasung laikai samasag maki ikai be kudimaksing to Jisu Krishna aina kangi Aina bhaptai, naki anabado ay hak na kange, naki awab ay hak na bhaptai aduga mapam asida nahaki the magta ay hak lay. Hay ba din mahag na sige nupan sida, mayik sing udlibas. Mamangi matam the mit, mamangi matam the napang bamasung maroon na napang bamasung wangang bangam da ba si aduki matikway. Samas the pun bayaw bayanda ba maong dini, missing na hantane yengi. Aduga maram di Mangonda wa amada kananta na waris hanabasu yaroy. Khangsu khangoi. Aduk awab kudong chada bangakne. Mitang boy bata su tabri na wangang badi dum ngam. Adu na pang ba masung wangang bangam da matam dadi. Tadre bani na ngang busung ngamro. Aduki matik kudong chada ba aduki matik thengna ban pa adu hiram khuding mak sing asida Jisu Krishna maki sor phuin hon ba sigi mapa nupa asigi awaba amasung mahaki anaba aduda mahana so yab uba pange by Christ having this heavy breath this shows Christ sympathizing with the man's pain and suffering caused by his deafness and dumbness. This is Christ's way of saying to the man, looking at him, I understand your pain. I know your heart. And here I am. Aduga araba Jisu Krishna gi thawang oding bi. Sor sang hola batang ni pa du manakri hai. Ifata. Now hai boys Aramaic loan. No hai boy the art de kun uba dugum na hangdok u hai na hai. Adugo mahagna hairiba se nupa adugi maki mana pangba pangsaliba amasung marai phasliba adu kakting nate adu nupa adugi kok tugi na ton phawa khuding mak sing adune Jisu Krishna hangdokna bagi damak da hairibas aduga Krista isor ningthau masiha aduna maki matikal goina ba wahai adu nupa adu da haiba matamda kari uba phange verse 35 the cure of the man Nupadagi Pabado Ubang. I do hire Tokpam Tokpam and Maramdi, Mang Nupadagi Mang and Lably Badu Isorne. Matik labor, Mahaki Wai Kudimak sing adu. Thabak Tau the Mangon Hanzilactaba Isorduni. I don't know Jisu Krishna Mahagna, why do Karam Khan no Nupazi Party most likely Jisu Krishna, why do hiring Manung Adudani, Magna, Mark and Abu Kudimak sing Paribado. I don't go Mapamas the Mark and Ibungodagi Kudak Adumakada. Mahaki mana hangdolami mahaki marai phasin bu thauklami aduga mahak mayek sengna wangang bangam mayek sengna wakal kalaga yengse mana pangba adu misna ngangne du kaino tahada banupa aduga lon ngangning bo wangang ning bo obitar ngang ngam da banupa adu Jisu Krishna
hangdokson or hangdo or ifata haina haiba matamda maki mana apang loina mag lothok pa katang nate maki mana apang mo do pung hang ba katang natana maha mi amana ngangna ba lon do chap chana chumna sengna mapung pana ngai ba amatla ma ngang ba hoy. Look at the authority of Jesus' word. Jisugi Wahei gi matik to yengo mana pang ba wa ngang ba ngamda ba adu mapung pa ba mana supang pang driba aduga lon phajna khang ba nupa amagumna normal oiba mi amagumna mahak wa ngang ba hoy. Immediately and perfectly, as soon as Christ spoke the word, the man, God, healed. The man, ears open, his tongue open, his tongue release. And now here again, think with me. The blessedness of this man's ear. Manhek manakong aduna tabhek ngambaga. He first heard the word and voice of the Savior. Kan bi mapu si konsil du mahaki mana pangbadu hek parakpaga. Harba kan bi mapu si konsil mahak tawa pang. Harba chow bang ko thabaga sida. Miyam aduna mato karamna. Makhoigi thawong adu kari thawong oigani. Now aduna ko na verse 30 ga 6 to 37 uba pangadu is. The commotion of the crowd, or the commotion or excitement of the crowd. Miyam adu angak patan. Makoy ngam kaile tinangai. Amaram the high boy bataragati. Verse 36 they koy yeng matam dadi. Now verse 36 and 37 powers the miyam adugi ang pa pang ngakpa amasung hoy adune ko ubo pangati. Adu verse 36 Jisu Christ na harba missing adu. Nupal dasu and adu mau pura iba missing adu dasu. Yathang piba maka upang adu high badu kayo verse 36 pabag matungina mahak na madu habi nupa adu gi hari badu mi kanama ta haydok tanan na bugida mag haydok tanan ba makhoy da yathang pirame. Jesus command kanam ta haydok tanan not to tell to others. Now hangwe bo hang demo Jesus Christ na pandu mga padakunda chapter 5 verse 20 da buchang nupa adu pharab matam magi tungila kan haiba matam dadi Jisu Christ na thingaga kari hai chatlaga hariba pau du sandok na bigida maya thang piram kari damo kan Jisu Christ na mafam asi de sandok na ba hai se now maramado yamna mayek sing na khangba dingam de adu ba ko ne mark ta uba phanga khra messianic secret ke mari lena ba khudimok sing adu magne kari damo kan hai bo ba tar ke de yan hamade Jisu Christ gi maki oibadu yang oiba targadi nangai gumana nate Jisu Christ aikoina taw thabak sing aikoina tauba thabak sing aikoi mi sing yan utning aikoi mi sing yan khanganing aikoi adu koi napal tauba pamba mi sing ayengo asi aina tawni asi aina sem asi aina sagat pade asi aigi oipod unna bigi demak yang adu Christ adu gumana te yo sambal man no loge amar asi maramo oibe Maki noluk paduda harbasi mayam gi mamangda mang noluk ne hingmudu pamana maramora adu batai hen ayana thajaba amasung oigi hana khanba maram sing maram adu de asine harba missing asina Jisu Christa na oiriba adu sandokpa amasung haidokpa gi matam mapung padre. The time for these people to take the message of Jesus is not yet arrived. Maramni Jisu Christ na mafam asida tawriba angak pathabag asi mahak na atay mafam na tawba angak pathabag adugum na thawaigi oiba parasing lay sida. It has spiritual significance. John MacArthur ko bisorgi wapaw sundo kuno pam kuno haiba adugum na asi phawgi matam asida. Jisu Christ na tawriba angak pathabag khudingmak sing asi Asi khudimok sing asing pana aduga asigi pau khudimok sing ase mapung phaba apabawa pa oidre apabawa pa do pra mapung padre aduna mapung phada ba apabawa pa obina maram orakan Jisu Christ na maki matang na maki angak pathaba aduga matang na haidu ko mahang na pamde. As John MacArthur rightly put, the message of the gospel at this point in time, the gospel is not yet completed. It's yet to be completed.
Aduna harb Jisu Christ na torba ang pathawa khuding magsing asigi thawai gi oiba parasing adu leibana maram oiraganda harb mapung oiba thawai gi oiba Kristana utliba para adu pandam adu or warol adu Jisu Christ na siraga hingatpa matam adu khaktangda mapum oina bhap taw ngani. The spiritual significance of the miracles of Jesus will be well understood only after his death and resurrection. Adugo Jisu Christ na mana tawriba ang pataba khudimok asi gi matang da phaliba khudimok sing asing matang mis na haidok na ba haiba sigi mapana Jisu Christ na hanjin na mising asigi maphamda khangan ningliba se mahang na taibang pan ba da lakpagi maru oib maram asine mang ihana na taibang pan ba da lakpagi maram sing asine Jisu Christ na mahag ase ang pathabag tauba aduga awanang sing da mateng paang ba mi amoy na mahakhang ba pamde Jisu Christ na mahak na lakpa asi mahak bu khangba pamba se isor na thabi rakraba isor gi awaba khangba manai aduga papi singbu paptagi kanbinaba gi damakta lakiba kanbi mapudune haina khangba du Jisu Christ na pame. The main primary message which Christ wants to convey through this miracle is not as a miracle worker or as the fulfiller of the materialistic needs of the people of his time. No, but Jesus wants people to know, they want to convey the message of his coming, of his person as God's suffering servant, the Savior who came to save sinners from their sin. This is the main thrust Jesus wants. Aduna maram we're going to missing aduda haidok na nabigay magtahaybas. And why is this important? Karigda mo asiyam na maru or se. Maram de Jisu Krista asi anabasing pahanba lantum sing piba ngamba adugi pau aduna kana amatabu kaloy. Adubu Jisu Krista na papli kan biba mapu oy bagi pausel adu khaktang na papsin masingbu kan biba ngamwe adu haiba jaga asidane lan na pausndok pa prosperity preacher masung makoi gi wa pausing na soi ba jaga se. Why is this so important? Why is this message conveying this message so important for Jesus? Because the message of Jesus as physical healer will save none. And but the message of Jesus as Savior from sin will save. As usual, Jesus Christ na high badu yatang dum khoi tante. Oi high bin Jesus Christ again. They disobeyed Christ. It wasn't possible. Asig nupas na ang wangang mangamjaram ponte ngasi katang wangang mangamir Jisu Christ na wangang na maram na kan Jisu Christ na ngang no hay na do tar ay ngang ni ado imong na asig nupasin tawre je asina han manate right chapter 1 da chapter 2 da chapter 3 da chapter 5 ka 6 ka ubapangre Jisu Christ na ngang no hay na hay bo ibadar so adum ngang ba aduga har badugi maramadu da Jisu Christ to khruba achoba angak pathabak asida uba angak padu yung verse 30 ga 8 har ba missing ase Jisu Christ bu yaba yadaba adagi di mabu khangba khangdaba loina mag yaram ba yan adu bu khuding mag singadun Jisu Christ to ba thabak adu yenglak pa matam dadi what do they know makoy ngam khile later nga this crowd were but an over-astonished crowd. Amaram na haibo iba tayo. Makoy angak pa dito haibo missing na sina hangam ko dito wahang siya. Makoy na tayar ka silong na ito tabag to tayar. O dito butchang mo pabdo tanto po iwar sa tayar. Aduga Capernaum dito Galilee mayam tayar man. Aduga mo'y mahang na si Jesu na yam na ningti na tabag ko mag yam na pabataw ba si urak pa matan. Makoy na haibo asigi nupas na tawbang ngam daba kari tabag lang ko dito. Is there anything this man cannot do? That is their level of astonishment. Jesus Christ na nupado pan matam the most likely mo ko sing wonderful. On thong ning kisa asidege na phasa bakra de gilai asidege ning kisa bakari matla kana gumbakra de makuto maya karino mana tawrisi on thong ning kisa amuta ud imana pokwa de adugi mo ong de makoy gi angak pa power ko di magsinga mapam masada mang na sisna ne buwai se ngak pa katana te do ngak pa gi degree do loin mak phakai mo kai ngak pa adugi thung ka de adugo makoy gi sakhi do kaino verse 30 haruk matamda mahagna thabak pumnamak phana taubire he does all things
well. Pap chen ba singi chin dagi lai ba se. Magi tung ining da ba khang da ba mabu yaning yang khuding mak sing dagi marang tor ba achouba angak pa apaba thabak adugi mapung pha ba adugi ningthi je ba khuding mak sing uba matam dani makogi chin dagi harak li ba se. Ura miyoy bagi pap amasung seng da ba khuding mak sing lai ba oi ba tar su ibungo man maki ang maki masek mga do ulak pa matam da madu soy na sakhi pi gani. Adugo makoy na haiba mak si Jisu Krista da chumba thabak amani marang mahang na eikhoina maruna Gentile gi jaga da torok thabak khudi musin yang pa hobo oi pa tar kadi man mayam bu phalak pa adugi di niyom chumna tambi rak pa adudagi di mahang na buchang ba Syrophoenician gi machanupi adu phahan ba adu hojina sigi nupa phan ba hiram khuding mak sing asida Jisu Krista pumnamak mapung phana ningthi sanga yamna phapa mongda mana thabak loina mak. I have a worry is it again. I have 4 observations and 4 applications. Mitpam thamgaduwa mapam sing mari aduga aikogi punsina zakadu hiram mari yan hambadadi. Here's my first observation. Isorgi Jisugi isorgi gulodings, the divinity of Jesus. How do we know? Jisu Christ says isorna have say mapam asli kramana koi uba pang yan hambadadi har nupa sibu phahan bagi mapang. Now karigumba ko ni Ibungodagi Wahei ase ma atay atop Bible ki jaga sing wakal thamna ka pabo oi batar ka di mahama sa Jisu Christ na tori ba thabak ase Jisugi Wahei na khonthang ye ba jaga sing isam samna khongsan ma pan mari gi pada tara ma thode Exodus 4:11 da Moses the Isor na hai ba ding ai ba the Isor na Moses do Egypt chala kanda Israel something loan of high matam ma ID lay tat leg ID adu tawega chattana maram pi matam do Isor hai ba verse 11 chapter 4 verse 11 Madu Jehovah na Mangonda ki kanana mi gi machin sem bage kanana mi ma bulon thokta ba natraga mana pangba natraga mit uba natraga mit tangba thogan bage madu Jehovah aina natra. You see? Jisu Christ kamana Isor what do you know? Mamni Christ na mapam asida tawri ba thabak kasi Isor khaktina tawba ngamba thabak aduni Jehovah khaktina tawba ngamba thabak aduni maram na Jisu adu Isor ni Jesus is gone. Adu atopa amada de haiba missing asina pe pa sakhi asida gistu Jisu Christ adu Isor ni haina haiba makes na ubang ngam. Kari wahai no asida uri ba sai koina mahak na thabak khuding mak thabak pumnamak phana tawbire. Now, asigi why is a papa matam the Bible ikaramba jaga na koi wakal lai. Kung mayroon pa ama pa kung matam. Isor na numitar kung isang na mahaki why na kusam sung kutimog siyem matam da kaya ko na chapter 1 do dum papa matam da ibung mahang na payhan ubiram yung mahang na payhan ubiram aroy matam da dikir hai was very good. Isor na magi kusam khuding mak sing yang pumatam da mana sem da matung da di pai kitna ti hai da yam na pai adu harba wahai adumak adune mapam asida makoi sakhi asida echo tor asida khonthang na yei asigi wai jani Isor na kariyamat layam dabdagi maki wahai gi mapana pot khudimok sing du yamna phabagi changna sembi ki aduga chapmana Jisu Christ na harba nupa mana pangba amasung wangang thok ngam da nupa sibu phahan ba muong asida mapung pa ningthi sina pumseng sangna phahan ba aduda mahak loina mak phana tobi Isor na tawba adugum na mahang su mafam asida tawba khoi uba phangi aduga haiba sigi wahan thok ama khatang lay haiba Jisu Christ na khudingmak sing Isor na tawbu na phana tawri ba se mahag Isor bagi maram ni mahag Isor bagi maram ni mahag ase Chris mahag ase malem asibu pai riba malem asibu yengseliba amasung malem mahaki mi khuding pu yok thang liba aduga makhoi thabak thoram khuding mak sine mahaki khud yaw to hiram khuding mahaki thaujal amasung mahaki pangal yok thak liba Isor ni adugo mahak na tawgudaba thabak khudimok sing mafam masida khakta nate mahak na phana tawgudori base
matam khar gi matungda tha khar gi matungda cross matakta mahak ma ki mi singi damak siraga hingat pagi mapanga mahak na tauba thabak khuding mak sing ado matol lomba phauba loina mak phauba oigin. Jesus is a sustainer of the universe, the caretaker of his people, and in all of his engagement with his people, he does it all well up until his death on the cross and his resurrection. The testimony of the people and Jesus healing this man affirms the divinity of Jesus. Jisu Christ na nupasi upahanba amasung mising sige saki ani sige mapana Jisu di isor na habit ko makes na upangami. And here's my second observation. Harba nupa manapang ba amasung lon ngang bangamdaba why hadok pangamdaba mari lomba nupa asina mahaki mana adu hangdok trungay mamangi punsi ase Christ yaudra papi amagi punsiga chamane. The condition of the man in his state of deaf and dumb represents every sinner who is without Christ. Algo thaza bisig now sang sin nangam sungai punsi orame Christ the lactring among. I koi pap amasung ayor an siram bamising ne. I koi isorge bihiram sing to taba pangde taba ngamde ba katana te taning de. Maga papawa pa taning de nangam sungai isor khangam da badi khangak pa apawa pa sandok pa yana na sandok pa na ko ta ki matam da nangam sungai gi wakalon kamai no ki ba ke ai sama Christian family ki tholok ne. Adu ay ngon yana na apawa pa sandok pa matam da ay ngon apawa pa sandok iba mi adu ay sawe. Maram di ay na kanza ba do kaino ay apawa pa khangye ay Christian ne ay apawa thabak tawe. Adu ay ngon apawa pa sandok iba nupa na nate nang papi ne. Ha ko na ay sawe. Na pwede sawi bra. Tapos sila itilang inausong kasi nangamusung ay gipunsi or may Kristo lakring mamangda. Ay ko'y nakong pang matawagi nakong pang mamising kagtang nate isor bu kangning da taning da mamising kagtang nate adu bu ay ko'y isor da pipam tok pa ikay kum na ba tagat pa masug matik adu pi da mamising ay ko'y orame. Isor da pipam tok pa tagat pa do gimauta ay ko'y isada. Ay ko'y aning basing, ay ko'y apam basing, ay ko'y punsigi pandam sing da loy na magpidagler may isakit da kanba napal da amasung chawto punsin nang amasung ay hinglam me. Ato na maramura kan ay ko'y isor gi matang da wangang pawangam lam de apapawapaw kayo ay ba ko'y amatag kanglam de isor kay kung nagaduba karim na kanglam de nang amasung ay na Krista butazing ay maang da layram ba punsi adu nung siningay oy ba amot pa na tan ba adu ga amang bad na tanba punsi adune asaw bagi machanupi masug machanupa kasing warme saitan gi minay pap ki bandi aduga apang ba masung pap ki saraw lang adum layde galay mising warme. This used to be our life. Death in sin. Can't hear the things of God. Don't like to listen to the things of God. Don't want to listen to the gospel. Don't give praise and glory and honor that is due to God. But give praise and honor to ourselves. Out to our self-centered life in our pride. We can't speak of the things of God. We were in a very, very miserable state. We were sons and daughters of wrath in just living our life in the spiral of our own foolishness and sin. This is your life. This is your life. By way of observation, third, Christagi ningtizaba angakpa pahanbibagitaba. Christ's marvelous work of healing. Na panglingi matam, amasung utadringi matam aduda. Krista, nupa sa tao kibadugum na. Mahanang amasung agad magtawi. Krista nupa da soki badugum na ko kan matam de hoy ma adugi matik laibak pa kada hana khale tas bijile na sung nangamusung ay su laibak pa missing in marak da amani marning masig ni nangamusung ene Christian oiba pangliba church member oiba pangliba khuding mok sing ase Krista na mahaki tawjalam sung minung sida mahaki apaba wapaw gi mapal na mahaki dharma sen ba punsi aduga pap ay khoi gi damag sibi ki ba masi masung mahaki hingat pa aduna nangamusung ay sokpi bagi mapal ni
Not only that man was blessed because Christ touched him, we too are blessed because each of us have become Christian only by the touch of our Savior through His gospel, His life, death, and resurrection. We are blessed. ꯑꯩꯈꯣꯏꯅ ꯄꯪꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯋꯥ ꯉꯥꯡꯕ ꯉꯝꯅꯤꯡꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯕꯨ ꯃꯉꯣꯟꯂꯣꯝꯗ ꯆꯤꯡꯁꯤꯜꯂꯦ ꯃꯥꯒꯤ ꯊꯕꯛ ꯁꯨꯕꯤꯕꯒꯤ ꯃꯄꯥꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯍꯤꯡꯕꯤꯔꯒ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯁꯤꯕꯤꯈ꯭ꯔꯦ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯣꯛꯄꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯊꯃꯣꯏ ꯂꯧꯊꯣꯛꯄꯤ ꯑꯗꯨꯒ ꯁꯥꯗꯣꯡꯒꯤ ꯑꯣꯏꯕ ꯊꯃꯣꯏ ꯄꯤꯅꯕꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯣꯛꯄꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯂꯧꯊꯣꯛꯄꯤꯕꯗꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯥꯡꯒꯜꯒꯤ ꯃꯄꯥꯟꯗ ꯃꯍꯥꯛꯀꯤ ꯈꯨꯠꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯊꯃꯣꯏ ꯂꯧꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯗ ꯁꯥꯗꯣꯡꯒꯤ ꯑꯣꯏꯕ ꯊꯃꯣꯏ ꯄꯤꯁꯤꯟꯕꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯍꯟꯕꯤ ꯑꯩꯈꯣꯏꯒꯤ ꯄꯪꯂꯝꯕ ꯅꯥꯀꯣꯡ ꯍꯥꯡꯗꯣꯛꯄꯤ ꯑꯩꯈꯣꯏꯒꯤ ꯂꯩ ꯂꯣꯝꯁꯤꯜꯂꯝꯕ ꯊꯥꯗꯣꯛꯄꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯄꯨꯡ ꯐꯥꯅ ꯐꯍꯟꯕꯤ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯊꯧꯖꯥꯜꯅꯣ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯊꯧꯖꯥꯜꯅꯣ Christ came when we were deaf and dumb. Christ came. Live a perfect life personally for us. He took us aside. He drew us to Him by His Spirit, by His work, by the power of the Holy Spirit. He lived a perfect life. Death, sinner's death in our place, on our behalf. Third day, rose again. And Christ, by His strength, by His hand, took out the heart of stone from it and gave us a heart of flesh. By His hand, He touched us. And He healed us from our sin. Open our ears, listen, and we listen to the gospel. And He freed our tongue. He healed us perfectly. This is just more than amazing grace. Angakpa thawzal kata natin sila na sing angakpa dagi henba thawzal ni. Nang amasung na panglibase. And lastly, last observation. And this ought to warn us. Nang amasung na kusilan pamtoy. Christian at okra thabak sing. Amasung using maki wise tana. Angakpa pang na ngakpoy toy. Adu layna. Thajabasa toy. There is the possibility of getting astonished, yet still without faith. Why? Because astonishment is not as same as faith. Angakpa mathumarang hauba angakpa power khuding asi thajaba natte. Gospel say mataba matunda pi taba khuding mak thajaba natte. Bible pa matam or wapa taba matam khuding mak or isile na single ne Jisu Christ matang the wari sanaba matam wow haiba khuding mak on thok na phaja ga papi aigi de mak lak papi aigi de mak sibiba aibu aigi papi kan bi ngam ga adu gi angak pa khuding mak thajaba oiba laite. It's possible. It is possible to be being amazed and still without faith. Maramdi ngaiba mising se mafam asida makulo na Jisu Christ tungin mo amato oikide. Makulo na Jisu Christ tungin kide. All of those who were astonished in verse 36 and 37, not all of them followed Jesus. Not all of them became disciples. Only few. Only few. You and I can talk the talk and still not trust in what amazes us. Nang aibu ngakpa pauliba, nang aib gi tamoibu ihul pukpa makai haraw pauliba adugi achumba do leina. Hai baju thajada bote. Why the katam? Fellowship dan warisa as ay gipon sila lu upang ay si hondok na bigidang upang as Kristo kinung siya kaya ning teaser kra kaya nung siya khuding magsing do haina thajada bote upang. Now how do we know that? How do we know that? How do we know amazement that lacks faith? Thajaba yauduba ang pupawo do kamay ko khangba ngam. Let me put it this way.
Karangma nang amasung aina angakpa phawe haina hairiba Kristagi matangda Krista kanano amasung mangna taubikraba thabak khudimak sing maki wahai papa matamda wapau taba matamda aikhoibu ngakpa phawn khraba khudingmak sing asina ngakpa phawe haina hiram khudimak sing asina nang amasung aina hingliba punsida ahong purapra kari ahong oduna pure ekone phawl angakpaduna Here's one test to know amazement that lacks faith. If you and I claim to be astonished by what we know about Christ, who He is and what He has done, the question to ask is, does it affect our life? The way we live, the way you and I live today, now. It doesn't matter, no matter the degree of our astonishment, if we don't see any changes in our lives by this amazement, we don't believe it. Yam wama pointing boys, you know. Hi, angapa power khudimak achumba khudimak singaduna nang amasung ani hingliba punsi asida ahongba amata purokta boiba tagadi chumme khangba poching pungning hongkodobne khanganba poching ningthijaba achumba khudimak singdo khanglaga adugi achumba khudimak singdo nang amasung ani thajaba amoina kristagi tung inba amoina hingliba punsi sida ahongba amata purokta boiba tagadi Panayam wang na chongera pi chadum tagara humang tawa makai sakera khubak ngang makai khubak mang ngang makai khubak phugera adu thajade kari hai sorry why na faith without work is death right tabi adu thajaba sibani mag dever na hai badu gumna sini mag sinu ki missing hai ba makhle nakoina pari Jisugi Wahei mayam dagi pari ba cho theology gi larik mayam do par ba phau ba da har ba duna na ki punsi da ahong ba purak ta boi ba tagadi practically Isor kanano Isorgi pukchel chawba Isorgi aphaba Jisu Christ gi angak pa pukchel chawba khudimak singse khanglaga singnup to leiba awanang tarab na sila amabu mateng pangbagi wakhal machet amata phau da boi ba taragadi or nan makai thengthana hot boi ba tar so nongma sin mi da khar nganna haugatlaga thorang khara tawrakan the church tagi lamna leiba gari leitaba mi amagi damakta Gari pirakan puna church matam chang lakna hona ning da oiba taragadi no matter what you nang na pari ba khangi khudimok mathaw kaim tade you may not be a Christian Christian oram da bi chang yam wang maram di nang khangi ba nang thajai ba amasung nang na phayan har khudimok sing nang gi punja hong ba amata purakte no matter what you believe no matter what you say that doesn't bring any change in your life. Now, 4 applications. 4 applications. Here's one. Jisuna thabak pumnamak phana toubi haina khangba sina eikhoina Mangonda mangliba thawaisingbu puraksi. Amongana. Munna ta se nakong hangdok tu na ta se. Hai thabak se hai missing sina khangbo isor khangboy khangbra khangdebra khangde missing jadu hai missing sina Jisu Christ layana hai ba matamda mateng mathau taba nupa mana pang mamsung wanga mangam da nupa da puraga lai Jisu Christ ki manakta adu nang amasung ai Jisu Christ na tobi ba thabak to tar ba missing khata nate adu aikhoine khangleba phangleba missing right Jisu Christ na thabak loina phana tobi khangleba missing ne adu Jisuna thabak pumnamak phana tobi haina khangba asina eikhoina Mangonda mangliba thawaisingbu puraksi knowing that Jesus does all things well let us bring the lost souls to Him. Karamaina hakchang na oina chatuna kay lekai sor thajda basing leiri college university the campuses sing the thabak su pham da hotel da kay mafam khudimak sing aikon leiba mafam khudimak sing aduda aphaba wapau adu sandok si makhoida makoi thawai ke awaba sing makoi mitang manapang ba amasung wangang bo ngamdaba khudingmak sing adu khangbogna adugi anaba adu aikoi sarug yase adugo makoi gi punsi adu aikoi gi thajabagi aphaba thabak singi mapalna soktuna makoi gi aran khubum gi damakte isor gi mafam dagi nizamin aduna
Makoi aran kumam gidamakta prathana taubagi mapalna aduga makoi da apaba wapau adu tasengna wahai oina sandokpagi mapalna achumbodu makoi da pisi maramdi achumbodu makoi ning tamhangani John padu nipan pada kuntrag ni thoide kari han Jisu Krishna nakoi achumbodu khangani aduga achumbodu ning ka taman bigani adu harba achumbodu nakoi ning taman bigani aduga achumbodu Kristigi apaba wapau sini. How should we bring lost souls to Christ? By going in person to them, preaching the gospel, going in person where they are, taking alongside with us, wherever we can be, college, university, campuses, house, or neighbor, by sympathizing in their spiritual misery of pain, their spiritual deafness, touching their life with Christian kindness and praying to God for their spiritual healing, the salvation of their soul, and actually sharing the messages of the gospel with them, the very truth of life. For Jesus says, this truth will set them free. Now, sa aina hangjaning buwahang di, nang musungay minung si khangba. Nang musungay minung si chawbra. Aiko Prabhu gumna mangliba thawaising nang amasung ay imunong lairi marup sing lairi kairo lekay da lairi college lairi mafam khudimak da lairi nang amasung ay aiko Prabhu gumna minung si chawbra nang amasung ay makoi thawai awaba du ubumatamda aiko thamoi kai phawbra Krista yaudna leiba khuding maksirabadi norok soidna chatkani lomba naidna makoi mangani noroki wakhalna chilinau sing makoi gi awaba du nang amasung ay sarug yabra. Are we painful? Are our heart aching knowing their spiritual eternal misery for those who are without Christ? Do we? Nang amasung ay phawbra. Do we often pray for their salvation? Do we even care to pray for them? Krista gi thamoi gi matau lobu sing oiduna mangliba thawaising Krista yaudruba sing adugi damak nungsiba wakhal da thamoi glona makoi gi awaba khuding mak sing adu phawba glona adugi damak makoi gi mafam da aphaba wapau sandokpa amasung puduna sandokpagi punsi ase hingba da matik chaba amasung yaiphaba punsi ne chile nausing Mamni kano hai oiba taragadi haiba punsi asidi haiba punsi ase nangamusung aina phangado punsi gi career du phangdabida asi punsi hingba phawba or ekoi isagi punsi thawai mangba phawba asi punsi hingba do ekoi gi makta di yai phabane maram di Jisu Christ adu chillai amusung sor pando khuding mang tharpa matik chabai sorni. This way of life, taking the gospel to the lost, sympathizing with their spiritual lostness, and taking the message of the gospel is worth living, even at the cost of your career, even at the cost of your life. Why? Because Jesus is worthy of all creation's praise. Psalm 150 karmain loy. Sor panba kuding magna Jehovah bu tagatsano. How will that be possible? Karman adu otopo oikane. Apaba wapa sono pagi mapala. Krishna thazaraga. Krishna alniyashno lak matam da pambal mang adu lepa matam adu kaktang da. All creation will be praising this Jesus, and that's worth the work. Hadun thazabasa now sing. Nahaki punsigi career adu tok laga asigi punsi se hingba nahag wakal tawroidra. Nahaki amunang musungay gi nahaki mang bayaba thawai lomba naidana laroidaba hakchangi punsi adu nahaki ngahaki bataybang panmay punsi adu kathog laga asigi punsi asida hingana baydan nahag wakal taroidra nahak ibungomang thaba mafamda apabu wapaw gidamak tatana bidam wakal taroidra. Will you consider giving up your life for this glorious task? Will you consider giving up your career to save the eternal souls?
Will you consider giving up your family for the greater spiritual family of Christ? Will you consider to go? Aigi prathana di. Eikhoigi maraktagi. Akoi khardi. Eikoi khardi. Asi the makta pirip loganip aigi prathana. My prayer is that some of you will consider. Maram ni thajabasa na sing. Eikhoigi punsi sungmang manghandabida hingadoba amata ngaiba maram ama oiba taragadi. Asi punsi isini. This is the one sure way of not to waste our life. To take the gospel to the lost and to bring souls to men, souls to Christ. What's the motivation? What's the motivation? You want motivation. We want motivation. Other way I could Crystal Lakni among Asiki Wahei Haidok Paki Pangalamata Layamde. I could lay loma missing, lay pasan missing. I do Christina Pahandi Krabamatunga. I could pasan belay low talk pire. Christ has healed our tongue to preach, to say, to speak this gospel of truth. This is the motivation. Christ has freed our mouth, our tongue. He has cleansed our lips with His holy fire to preach the gospel. One motivation, first motivation, and then second. When we preach Christ, when we preach the gospel, we are like Jesus. When I wapa usang kumatamda, I call Jisu Christa gumna oirvani. Mark 1:15, He preached the gospel to the lost. When we preach the gospel to the lost, we are like Jesus. Don't we like that? Don't you like that? Adu pamda. Aikoina apabu wapa usang kumatamda aikoi Jisu Christa gamana boirvan. Jisu Christa gum. Adu pamda bernang musungai. Third motivation. Lomana deba mang bana deba career na punsi na tayong pan baging na piba ngam deba mana lomana deba sarga da khal ga thamlaba manthaba na deba khuithaba na deba phang dokpa the eternal reward, and above it Jisu Christa ki matik mangal. There's eternal reward promise kept in heaven for life like this, and above and over that the glory of Jesus Christ. The glory of Jesus Christ. So, let's bring souls to Christ. Christa, thawaising, mangliba thawaisingbu. Ani subade. Jisugi Wahei kudimak tattana. Hear the word of Jesus constantly. Remember? Aikoy naba pandirba missing ni, na pang mapandirba missing ni. Tapam toy, tabang ngami hojikti, tapam toy. Adu tayong pa asida arang ba mayam le social media da pauda arang mayam hakjang gi ba aning ba pam ba mayam punsigi oi ba awab khuding mak sing punsigi asin ba khuding mak sing lot of noises, right? Adu tada bisil na sing har ba khuding mak sing asida asile ben maram orakanda ibungo Jisugi Wahei ta na ba gida magda kanti hau buglo na honda ba mathau dai. We ought to strive intentionally to be with Jesus, to hear His voice. Are you striving? Hona bra? Na kanti hau mo kay hona bra nangam sung ay nga sige numita. Krista ki konsil ta na bidam nangam sung ay matam sembra. Nang amasung ay maki wahai ta ngay na pambagi mapana Krista ki wahai ta na basinbra. Krista ki wahai ta Krista ki konsil ta nang ay kwai gi maru ba thabak lan mo ipun sida. Nangam sung nga sige numita tar sakam. Krista na ta boy batar gadi. Tayong pamana nangam sung ay natari ba. Kramana ta gani. Bible chang na pa bagi mapan. Wapa pungning chang na ta bagi mapana. Thajabasing ga tattana pundu na isorgi matang wari sing sana bagi mapana. Hakchang ga duga phone. Mam the harvest eikhoina togum thopugi maram di eikhoina Jisu Christa gi wahei adu tari ba makai eikhoina Jisu Christa gi matang da mi ataida wa ngang to pangamane. Why should we hear Jesus? Why should we hear the word of Jesus constantly? Because as long as you and I hear the words of Jesus, we can talk about Him to others. Thirdly, ahum subadi. Ibungodagi eikhoigi mateng lakpa maramna Mangonda tattana haijou.
knowing that our help comes from the Lord. Pray to Him constantly. ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕꯁꯤ ꯏꯕꯨꯡꯃꯥꯒꯤ ꯃꯐꯝꯗ ꯋꯥ ꯉꯥꯡꯅꯕꯒꯤ ꯍꯤꯔꯝ ꯑꯃꯅꯤ. ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯉꯣꯟꯗ ꯉꯥꯖꯕꯅꯤ. ꯃꯍꯥꯛ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ. ꯇꯥꯖꯕꯁꯤ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯈꯪꯅ ꯅꯍꯥꯛ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ꯭ꯔꯥ? ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯑꯗꯨ ꯏꯁꯣꯔꯗꯒꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯗꯨ ꯅꯍꯥꯛ ꯊꯥꯖꯕ꯭ꯔꯥ? ꯅꯪ ꯑꯃꯁꯨꯡ ꯑꯩ ꯃꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯁꯥ ꯇꯧꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ. ꯆꯥꯡ ꯅꯥꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ. ꯏꯁꯥꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ. ꯀꯅꯥ ꯎꯗꯕ ꯃꯐꯝꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ. ꯏꯁꯥꯒꯤꯗꯃꯛꯇ ꯊꯥꯖꯕ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯁꯤꯡꯂꯨꯞꯀꯤꯗꯃꯛꯇ ꯍꯥꯏꯖꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯁꯦꯝꯃꯒ ꯊꯧꯔꯥꯡ tꯧꯁꯤ. Let us not wait for free time to pray. May we make time to pray. What should we pray then? For all things, as the Bible says. Hiram pumnamak. Apaba isor mati mahal ogidaba hiram kudimakim. Adu aroibada. Jisuna thabak pumnamak phana toubi ba maramna. Nahaki punsidamak Mangonda pothajou. Jisuna thabak pumnamak phana toubi ba maramna. Nahaki punsidamak Mangonda pothajou. Knowing that Jesus does all things well. So knowing that Jesus does all things well, find rest in Him for your life. Nang amusung ay punsita tawbi apaba thabak mahaiba targade aikhoibu pap tay kanbiduna magining tholibaki nagrik singwahan bire. Haibaduna koi punsi de koi punsi leiri aikoi tungi punsi leiri. Hai mahana tawbi kraba achuba apaba thabak adu yengduna aikhoigi tungi punsi da su yengse. Aikhoigi punsi kari thokuni haiba koi khangba ngamde kari oini haiba koi khangba ngamde plan di mayam lei phangani phangoi khangde nang amusung ai kayam kuni hingani hai phawo khangde. ꯑꯩꯈꯣꯏꯒꯤ ꯗꯃꯛꯇ ꯍꯤꯡꯅꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯅꯪ ꯑꯩꯈꯣꯏ ꯀꯔꯤꯃꯗ ꯈꯪꯗꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯃꯈꯛꯇꯤ ꯑꯁꯤ ꯂꯩ. ꯖꯦꯁꯨꯔꯥ ꯀꯧꯕ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏ. ꯑꯩꯈꯣꯏꯅ ꯈꯪꯕꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯤꯡꯕꯁꯤꯡ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯄꯨ ꯄꯣꯠ ꯈꯨꯗꯤꯡꯃꯛꯄꯨ ꯐꯅ ꯇꯧꯕꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯈꯨꯠꯇꯅꯤ ꯂꯩꯔꯤꯕꯁꯤ. ꯃꯍꯥꯛꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯐꯅꯕ ꯇꯧꯕꯤ ꯑꯩꯈꯣꯏꯒꯤꯗꯃꯛ. ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯉꯩꯗ ꯂꯥꯟꯕꯤꯔꯣꯏ. ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯤꯁꯨ ꯄꯤꯕꯤꯒꯅꯤ. ꯑꯩꯈꯣꯏꯗꯒꯤ ꯂꯧꯁꯨ ꯂꯧꯊꯣꯛꯄꯤꯒꯅꯤ. ꯃꯍꯥꯛꯀꯤ ꯃꯄꯨꯡ ꯐꯥꯕ ꯂꯧꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕꯁꯨ ꯇꯥꯍꯟꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯁꯨ ꯅꯣꯛꯁꯨ ꯅꯣꯛꯍꯟꯕꯤꯒꯅꯤ. ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯔꯥꯟ ꯑꯍꯨꯏ ꯑꯃꯗ ꯇꯧꯗꯦ. ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯥꯎꯈ꯭ꯔꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯕꯨ ꯁꯔꯒ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯕꯨ ꯆꯤꯡꯕꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯕꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯣꯏ. ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯜꯂꯤ ꯄ꯭ꯔꯚꯨ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯈꯪꯒꯗꯧꯕ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯂꯤ. ꯑꯩꯈꯣꯏꯅ ꯁꯔꯒ ꯌꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯔꯒꯗ ꯌꯧꯔꯒ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯄꯥꯟꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯐꯝꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯈꯟꯒꯗꯣꯏꯁꯦ? ꯑꯩꯈꯣꯏ ꯑꯉꯛꯄ ꯐꯥꯎꯒꯅꯤ. ꯀꯔꯤꯅꯣ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯉꯛꯀꯗꯣꯏꯁꯦ? ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯨꯅ ꯁꯤꯕꯤꯔꯕ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯐꯥꯎꯕ ꯇꯧꯈꯤꯗꯕ ꯃꯇꯝꯁꯤꯡ ꯑꯗꯨꯒꯤꯗꯃꯛ. ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯇꯥꯈꯤꯗꯕ ꯃꯇꯝꯁꯤꯡ ꯑꯗꯨꯒꯤꯗꯃꯛ. ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯉꯛꯀꯟꯕꯗꯨ ꯎꯔꯒ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯉꯛꯀꯅꯤ. ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯧꯕ ꯊꯧꯖꯥꯜ ꯑꯗꯨꯒꯤ ꯃꯥꯏꯈꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯉꯛꯀꯟꯕꯗꯨ ꯎꯕ ꯃꯇꯝꯗ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯉꯛꯀꯅꯤ. ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡ ꯊꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯤꯡꯁꯦ. ꯃꯉꯣꯟꯗ ꯄꯣꯊꯥꯁꯦ. ꯑꯗꯨꯒ ꯃꯉꯣꯟꯗ ꯄꯣꯊꯥꯖꯕꯒꯤ ꯄꯨꯟꯁꯤꯗꯨ ꯃꯉꯣꯟꯗ ꯀꯠꯊꯣꯛꯆꯕꯒꯤ ꯄꯨꯟꯁꯤꯅꯤ. ꯅꯪ ꯑꯃꯁꯨꯡ ꯑꯩ ꯄꯣꯠꯂꯨꯝ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯊꯥꯡꯊꯁꯦ. ꯃꯔꯝꯗꯤ ꯃꯍꯥꯛ ꯄ꯭ꯔꯚꯨꯅꯤ. ꯅꯪ ꯅꯠꯇꯦ, ꯑꯩ ꯅꯠꯇꯦ, ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯅꯠꯇꯦ. ꯖꯤꯁꯨ ꯄ꯭ꯔꯚꯨꯅꯤ. ꯃꯍꯥꯛ ꯏꯁꯣꯔꯅꯤ. ꯑꯗꯨꯅ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯏꯕꯨꯡꯃꯥꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯇꯥꯛꯄꯤꯈ꯭ꯔꯕ ꯋꯥꯍꯩ, ꯄꯤꯕꯤꯔꯕ ꯌꯥꯊꯪ ꯑꯁꯦ ꯑꯩꯈꯣই ꯇꯥꯁꯤ. ꯃꯍꯥꯛ ꯈ꯭ꯔꯤꯁꯇ ꯑꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯐꯅ ꯇꯧꯕꯤ. ꯃꯔꯝ ꯑꯁꯤꯅ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯊꯥꯖꯕꯗ ꯃꯉꯣꯟꯗ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯄꯣꯊꯥꯁꯤ. ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ. ꯏꯄꯥ ꯏꯁꯣꯔ, ꯑꯩꯈꯣꯏꯒꯤ ꯑꯄꯪꯕ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯀꯣꯛꯄꯤꯌꯨ. ꯅꯍꯥꯛꯀꯤ ꯑꯐꯕ ꯅꯒꯨꯟ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯈꯪꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ
ꯊꯥꯖꯕ ꯌꯥꯕ ꯅꯍꯥꯛꯀꯤ ꯅꯅꯥꯏ ꯑꯃꯒꯨꯝ ꯍꯤꯡꯈꯤꯗꯕ ꯃꯇꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯂꯩ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯃꯤꯠꯇ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯎꯠꯄꯤꯔꯕ ꯃꯔꯝꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯎꯠꯄꯤꯔꯕ ꯈ꯭ꯔꯤꯁꯇ ꯅꯍꯥꯛꯀꯤ ꯅꯒꯨꯟ ꯑꯃꯁꯨꯡ ꯅꯍꯥꯛꯅ ꯑꯣꯏꯕ ꯅꯍꯥꯛꯀꯤ ꯑꯐꯕ ꯊꯕꯛ ꯑꯃꯁꯨꯡ ꯃꯇꯤꯛ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯎꯖꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯝꯕꯤꯌꯨ ꯊꯥꯖꯕꯗ ꯅꯪꯉꯣꯟꯗ ꯂꯥꯛꯇꯨꯅ ꯄꯣꯊꯥꯕ ꯃꯥꯡꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯦꯔꯤꯌꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯍꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯑꯩꯈꯣꯏꯕꯨ ꯇꯝꯕꯤꯌꯨ ꯃꯔꯝꯗꯤ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯃꯤꯡ ꯍꯦꯟꯅ ꯆꯥꯎꯏ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯑꯗꯨꯒꯤ ꯊꯥꯒꯠꯄꯗ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤꯕꯅꯤ ꯑꯥꯃꯦꯟ